ngasi video matek asidi lamdam asida yamna marang kaina phangba sing ginger hariba vegetable makal asi sabana haksang da kari kana pibage amadi vegetable asida karamba masak sing yawbage haibadu thamjaramge hawbodigi loy fawba yengbiu follow like share and subscribe tawbiramu amadi adomgi mamal yamla wafam comment section da ibiramu sing ginger da carbohydrate protein fat cholesterol fiber vitamin folate niacin pantothenic acid Pyridinogen, vitamin A, vitamin C, vitamin E, vitamin K, electrolyte, sodium, potassium, mineral, calcium, copper, iron, magnesium, manganese, phosphorus, zinc asina singba yauri. Sing ginger sabana or thakpana haksang da kana piba point taragani thoi khangminarasi. Number 1. Sing ginger the anti-inflammatory serotonin and dopamine gi oiba properties sing yawa maramna brain gi cell singbu function tawon muda kana piri. Number 2. Sing ginger the antihistamine properties sing yawa maramna sor hon muda problem leiba singbu phanba amadi aljari gi oiba laina singbu phanmuda kana piri. Number 3. Sing ginger the vitamin C, E and potent antibacterial gi oiba properties sing yawa maramna haksangi immune system bu strong ohan muda kana piri. Number 4. Sing ginger the antioxidant and anti-inflammatory gi oiba properties sing yawa maramna cancer gi oiba laina singbu namthabada kana piri. Number 5. Sing ginger the antimicrobial and antifungal properties sing yawa maramna yabu phanbuta natana yabu tin saba ngamande. Number 6. Sing ginger the antifungal properties sing yawa maramna urinary tract infection UTI leiba singbu phanbuda mateng pangli. Number 7. Sing ginger the analgesic and anti-inflammatory properties sing yawa maramna arthritis ki oiba laina bu phanbata natana sana khona bata khongkhut sujinba laikhai khiba singbu phanbata kana bu supiri amadi lengba thinba tabodasu ngakthokpa ngami marak thana advertisement amkak hapsaramge chaliba sahi asige January ki tang kumanga degi career coaching center sombong opposite Biramon College Impal East hariba coaching center asida class 9 10 kariba student singdamak ta tha taru ki oiba full foundation course ama haujaragani amadi class 11 and 12 kariba singina March last week tegi hauragani amang sahi desu coaching center asidegi afaba sadra kayamarum puthokpa ngamkhre kaknaba sit oiri hana lakpa singda khudong saba pijagani kupa marol gidamak mobile number 9366674506 and 8741333845 hariba number sida haujuma contact tobiu ningam daba lakani. Number 8. Sing ginger the antioxidant and aphrodisiac ki oiba component sing yawba maramna nupa nupi anigi enjoyment da strong oina batana tana sokthaba haibadu laihande. Number 9. Sing ginger the magnesium and zinc yawba maramna blood circulation improve oiregi bad cholesterol bu sengdo hanbuda kana piri amadi heart bu healthy oina tambadasu kana oiri. Number 10. Sing ginger the thermal go oiba property sing yawa maramna myoibigi haksang bu phongphong sana thamada kana piri. Number 11. Sing ginger go oiba sa regular naina thaklabadi kidney da stone laiba ngamhande haina scientist sing research tawduna phongdorokpa laikhre. Number 12. Sing ginger the antiseptic and number of 40 antioxidant compounds sing yawba maramna skin go iba disease kayamarum da kanaba piri yamna thun ahal ohenba haibadu ngamhande amadi unsa khuibegi oiba problem singbu ngaktokpa ngami karamna sagani amadi karamna thakani haibadusu khangminarasi sing ginger gi oiba sa lolaga thakpa yare cha du da khui natraga sampra habaga su thakpa yare ginger gi oiba powder hablaga su thakpa yare ginger powder pamlaga di whatsapp ta message sabiru haksang bu phaningi haiduna ginger bu ka hena saba thakpa tobigunu maduna maram oraga makhal makha kya gi laina oirakpa yai online digi digital marketing and affiliate marketing tamlaga paisa tanba pamba singna call tobiro madugi maramda discuss tawminasi meba kharadi yamna line paisa tanba ngamkhre ai khuisu punna taminasi ai gi basic level da mateng pangjage job news online ge product offer singsu whatsapp group channel adu da punna phangbigani